video sahujingaida mayamna kaigumam ta haijogeba bro Alex ki channel su mayamna support tawbiyo like share subscribe comment tawbiramoba bro ki channel ki link do I description da hapcharamge mayamna changbiraga bro ki video si sibusu nungshi biduna like share subscribe comment tawbiramoba ngasigi dialogue si su bro Alex ka pabane nungai ni di khalle ado video hona batawrese da ai nuksibra nuksiye aigi picture bu kaigi nuksiroi doino picture kaina ai nang jip fudara adi ko khongai kamisa yam hense leina sidia oi ai kibra ki hairadi aina nangbu nuksina luna tawbidoine ki de hairadi hayeng wai thaba halaga code follow thokpiro hairo haibani da hoiba iyeba aigi nuksivi